Ima K Aruna Devi President Oibiriba All Assam Manipuri Women Mera Paibi Coordination Committee Ima Desu Ahun Pratang Ambina Vaidra Ima Dan Sinjari Ahanmaktada masigi yang Manipuri Council na ani suba foundation degi sinlangbi diba asigi mayai tangban na family diba kuigi president ingoi na panjadrabasu koi Roman Luang aduga dais da family diba wajasing amadi mangda family diba imai ben sing amadi sinau sing wajasing aduga kuigi lifetime award hangbiriba wajasing musu aina ikoknon na kuram dari kuidi adu jamna wangang musu haida sunate do wajasing halman sing mayang punamakna asoi angam kaya jawr basu ngakpi gani aina han ba maktada aina mayang di maknamda aina thamjari do ekoi YMC na chahi khutingi sumaina program tausi aisu yaujai yang nungai jai koi YMC si yang thagatchaningi ne haidi kai geda asigumba ekoi halman singda takchi khachi naina oja guru da kari tauni kari chatkani karim tauni haibase masi ningchanga gani ngasigi lifetime award ka series masi ai jam thagatchaningi aduga aina sum ujabada su ekoi YMC na koi thongnang festival oiro ajesa sana khona bai oiro masi torok pasya mating thokna paisa laigera lairoida jesa togera toroida karai dagi kari thidna waja singdagi namma khangde haba khangde uthoga tawdaba yade khoi khun khuding yaina mamang chahida kamang hada tawi handak lakhi ba chahida lakhi pur khumanda tawi ai isama ki khunda tawi adu maku jamna nungai jamna haraudi asiguma mating thokpa thabakra tawse ai thagale haidi kari gino habda moisi thagatta basu yade hajing mating thongna mapangan kanna lai basya ai YMC gi angang chai jam thagatchani asiga advisor sing na lai lam gi halakan di sunai asida lai ba koi naharon sing sisu aji koi gi advisor na lai sing cha jam na mating thok pa ngatani anya ai mayam pura makum su aina asim su ai thagatchani advisor mayam sisu ai thagatchani aduga moina suba thabak sida ikoi su moya loina na chatmine loina na chamne akoi iteng moina lawi moi gi mateng akoi na lawi asumai da udana ikoi chatmine mama masani ikoi chatmine ba ya raba khongjang ni aduna aina hajaning bading asigi mifam sida sai koi chanupi Elina na so haigre Melina na so haigre kaigida koi ni pamacha sitan na taba nupi macha sing sisu mathau ta brai ba sia ai haining kaigya daga sigi mifam sida moi su yauradi kari ngangnari no kari tauri no haibasa masisu ai jahaning imathangi chahidadi jahan view haiba ase ai apilama no da ai thamjage YMC ka kuda asi jahan view koi naharon view sasing kari ge haibada ekoi su mama ma waina ware haibada handaki sisu asigi mari di leina de aduba bu ai ngasigi mifam sigi khudong jaba se lojaraga aina mayamda thamjaning se kari noina haibada koi nupi macha singsi lai su hairaga atopa kanguda hek chatna handak sisu koi yamwai masigi crime mayam se thokpa sidai sida ekoi sisu ware aduna asigi umba program sida naharon nupi macha sing nipa macha tan nipa macha sumathau tai nupi macha sumathau tai masi koi jawhaning ke da handak ti ekoi gi maira pai gi nupi lan da su nipa macha ma sung nupi macha koi ba ton tong ni tauni haibade kai geda koi gi nupilan da su asiguma wa hai se mayam man nai ne ai koi mama ma oina koi jamwai wai ya handaki chahida atopa jati da chatna mama mapa oi bising sina lausan da bagi mayam ma thoi mayam ma thok pa se ai koi da su masiguma awa ma se jam nan ngi huji da su mayam thok ta na pau mayam se lai ba hai ngai leite huji su hogalai ba chahi drama thoi tara mangagi manung angang sing atopa jati ga mari leina bagi wari mayam ama lai khoida masi khoina jaringai di masi khoi kamai tawraga tawda YMC angang sing aina phone tawi ai smai tawre ko le aina hanju khoi Roman Luang dai phone tawde ase pandi panjara roi khoi sai sida dum Lakhipur Poilapun masi te jam le silchar nahan mata su khoi YMC ka pullaga silchar da
angang nupi macha do madu gai di khara phak tar mane adu maina lei aduna masigum bacha jamna wa ba hai tare khoi da dei di koi su thok aning da ba kai gi hai da ai khoi gi angang sing se lai heira ga nupi macha sing se ato ba jati da he chat pa ma he tau ri ya ba masi ai khoi mama oi bi sina khara din nak nai adu macha se kari chale hai se mama oi bi na di khara khang ga da bani adu karmai tau ga ina adu ga akoi khara chau na jenga ga su akoi apok ba oi bi ri ba akoi magi ahan sing sinasu asigum basi khara jimbi da di ai phagadra hai base ai mayang da tham janingi aduna karino aina hai bada ai khoi ge jati sia khara ga missing lik pane ato pada mung cha chal lak na asigi mayam ama si koi jamna wa re koi sangsar se aduna aina mayang da ina tham janingi se kai na da wayam se si ai khoi ge loina chatmin na ga thabak sumi nai moi suwari mani khoi ge loina ri pau phau na ri bane aduna aina haningi se kai gai da imai ben sing halaman sing na khoi cha isu sing ja khara section biraga masi gum bak rai mayam che thon bidana ba masi maso ai haja ningi aduga wayam che na chahin kudingi asigum ba thabak chathara iba aphaba thabak atani asisu wayam che da su phana di haibi de phana di haibi da mayam jaw ya ba jaw ya khoi di tari ba masi kari ya haida angang sing che pura makjak mana de kubang macha manga mana da ba dumaina angang wayam segi angang su mana da ba lei adoi duga amana soirak pa amana ngama pa adu ngakok ngachin adu di koi dum lei ga da bani koi su mayam ama ngai asini aina haijaning ba se kai gai da akoi gi wayam se sina pai khala i ba thabak sia phatta ba thabak ti yaude mayam sigi phanana ba atopa da chatana ba adagi ge akoi gi jati gi da crime thok tana ba masi moi jam kanna sena ba jan moi oi bai su ngam ba hi duni na haron je ba pangan ting law ba pangan kan ba angang na tani na odagi di pau su moi si jaga da lai ba ni na pau ge sat pau na dana kar main to roga ko je hinga da ge hai ba thabak si da mayam ma chat le ba moi da chat le aduna aina waja sing halman sing imai ben mayam punamak aina hajaning ga sia wayam se koina saugal laga mapangan happy ga da bani aduga moina khitang soirak pada ekoi mayam na mak se adu to ga da to bai se habi roi da bani ha sia soida su koina enang si soire asi si mai na to ga se phatte he haidana koina habi ba ura so habi ba moi de angang ni na ha ni na hogalai mi na sauni mo ga su jawi adai di sagi mi khanani mo ga su jawi asi akoi khara chahi jama ba koi khara na dikhangi do aduna moi sidi i ka hengalai bani na moi da dikhara wali aduma ku ai hana dagi di uji wayam se se jam na marmo kwa ngang na tani hai da se ai amukka su han nai thagat chani nge hai di maram dam na moi gi paisa ta na ba su hon ai akoi gi romel luang kai se sarkar gi chaki to bana tia ba mak paisa thok na ba business to da kan na hon na ria ba akoi ro san chu mai sana ba khangde ama khangde hona dana angang sing se acham mangang am ta jaude sana bagi phil la kumba dagi di wayam se da hana dagi social work to ro ba angang na tani organization da jaw ro ba angang na tani aduna sagi wayam se ai jam thagat chani ai a chai su chai bi moi da ina chai su chai bi chai da ba su ja de moi da akoi na moi ja ngasi di aina thagat pi de marak ta di yam chai di poni yak su moi da adu ai noi smai to se lali chumi asi nei mayam hai ri aduna aina haijaning badi wayam se su sidai sida nupi macha su jawhan biro kari ge haibada moina changchali ba khongjang sida nupi macha su yaura bodi asigumba phatta ba thabak sida changba yade koi wayam se su leiri mai ben su leiri alaman su leiri masina di koi ki haiba asi moi su sang ga di khangoi haiba asagi committee manung duga jawra ga ne moina khangdoi se committee manung duga jawda di moi su khangba ngamoy ba akoi jana akoi mera bai ni ga se jang thi na ngam me ba ngam ma mi sing do akoi na pusal laga kim ji ga tham me ba asagi organization ma NGO ma hai ba se imung ma ga chama nai asigi manung si da changhal laga di kari soi kari ngame ai do mo su ku phang jai ya ba aduna ngam ma mi sin du su khara mo si si taw imina taw dimina hai ba do mo su khang bang aduna aina haining se sai nupi macha pal se nupi macha se konna taina balam ida mayam ma cha chalak basina aina haining di wayam se ge angang chingda
ꯑꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯧꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯖꯒꯦ ꯍꯥꯏꯕꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯌꯥꯎꯖꯒꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯒꯤ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯑꯃꯃꯝ ꯄꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯂꯤꯛꯄꯒꯤ ꯃꯔꯝ ꯖꯥꯝꯕꯒꯤ ꯃꯔꯝ ꯄꯨꯝꯅꯃꯛꯁꯦ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯟ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥ ꯍꯧꯒꯠꯂꯛꯄꯁꯤꯒ ꯃꯅꯥꯀꯣꯡꯗ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯇꯥꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯇꯥꯍꯟꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯉꯁꯥꯏ ꯍꯥꯏꯗꯨꯅꯤ ꯆꯍꯤ 40 ꯁꯨꯔꯒ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯗꯣ ꯀꯗꯥꯏꯗꯒꯤ ꯑꯣꯠꯀꯗꯒꯦ ꯑꯗꯣ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯌꯨꯝ ꯄꯥꯜꯍꯟꯕ ꯑꯗꯩ ꯑꯃꯁꯤ ꯑꯩꯈꯣই ꯂꯣꯏꯅ ꯃꯁꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯌꯥꯝꯈꯠꯅꯕꯁꯤꯁꯨ ꯑꯩꯈꯣꯏ ꯃꯁꯤꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯥ ꯃꯆꯥ ꯄꯨꯜꯂꯒꯗꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯑꯩ ꯌꯥꯝ ꯁꯥꯡꯅꯁꯨ ꯉꯥꯡꯖꯔꯔꯣꯏ ꯀꯩꯒꯤ ꯍꯥꯏꯗ ꯑꯣꯖꯥꯁꯤꯡ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯨ ꯋꯥꯠꯂꯤ ꯉꯥꯡꯕꯤꯒꯗꯕ ꯑꯩꯈꯣꯏꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯕ ꯑꯣꯖꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯋꯥꯏꯑꯦꯝꯁꯤꯕꯨ ꯃꯇꯤꯡ ꯊꯣꯛꯅ ꯃꯥꯏ ꯄꯥꯛꯅ ꯍꯟꯗꯛ ꯉꯁꯤꯒꯤ ꯑꯦꯋꯥꯔꯗ ꯄꯤꯔꯤꯁꯤꯒ ꯍꯦꯟꯕ ꯃꯊꯪꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯑꯩ ꯋꯥꯍꯩ ꯈꯔꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ